Manipur leingak employees sing na phangliba khudong chaba sing adu Loktak Development Authority ki staff sing dasu phang-handrabadi asigi kunga mapanagi cease work strike Chatharagani haina LDA workers and employees union Manipur ki Secretary P Shyamkumar na phongdorakli hiram asiga mari leina ngasi dagi tawpokpida leiba LDA ki office gate mamangda LDA workers and employees union Manipur na chathabahu kiba wakan mi fama mada wafam masi phongdokladuna mahang hai Manipur leingak employees sing na phangliba pension retirement benefit tokhaiba RR amade atai khudong chaba sing aduga manana LDA gi staff sing da su phanghanbiu haina mari leinaba sing da taksinduna lakhibani adubu mari leinaba sing na tabi dabadagi ngasi dagi thasi kuntaruk phawba wakat mifam chathanaba wari basi laukibani madugi matung phawda demand asi thabak taun thoktaba tarabadi thasi gi kunga mapandagi cease work strike chathanaba sem sare LDA gi staff sing na taliba demand asi logi wangmoda natte LDA gi staff amana thabak-tagi potharaba matungda pension oina phangliba si lupa lising ahum yoba senfam natte workers sing na phangliba apikpa khuchumal asinadi imung punaba honabada jobu khudong chadaba moire maramaduna LDA workers and employees union Manipur gi demand sing ase athuba matamda thabak to on thokpiu haina chief minister yauna mari leinaba khudingma ki pungning singsilakli sit in protest of Hambiriba, Aigi Nusidaraba, Waxar Singsidia, I go hand to Mount Neva, Tolo Pangwanumita, I go Pesalo di Baneva, Aduna, I go Pangpam Tok Bahak, employment or getting Pangpam Tok Bahak, say PBU have never go. I go in a Toriba Tabaxiso, Manipurgami and Makada, but the Pame Tabaxu Chamanai, Adobo, I go Tabanga, Karamba Tabano, Manipurgami and Makada, but Tabana Karamba Tabano, Mahoy the P, but facility, I go to PBU have never. Ado, I Nayadaba, Lone Yadaba, Yadaba Potem to Hivanateva. 2021 की जनवरी की डेट 4 दा मणिपुर की चीफ सेक्रेटरी ने थोकिब ऑर्डर मी मतुंगिना चाही कुन सुरबा वर्कचार्ज अमना परमानेंट वर्कचार्ज का वे परमानेंट वर्कचार्ज दे पेंशन लमसिंग के ज्योति पी ने हेबने अदुबो ngasi अखोई की वर्कचार्ज सिंग दे चाही कुन मंगा की मथक दा सुरेबा अदुई तारगदे अखोई असि हाइरिबा पेंशन से अखोई एन्जॉय तौबा यादब्रो असि ने अखोई न पीबी ओना ngasi अखोई न दाना पमजरी से